Pokso case NDPS extortion amadi crime kaya amasung gunda tauba kayada chenaba yachal laktaba sagol amagum thadoklamban nupa ama police na fakhre. Manipur gi maming lairaba drug lord Yumkhaibam Najakat ain gi wangmada mi bufuba chaiba amasung kidnap taubagi charge ta police na fakhre. Khergaw Yumkhaibam lairaktagi drug ki kingpin ni hainariba Yumkhaibam Najakat na Saros Khan kauba chahi nifu suraba miyoi amabu ain gi wangmada fuba chaiba tauba amasung kidnap taubagi charge ta police na fagat khibani. Porampat police station dagi fangba FIR report ki matungina Najakat amasung mahakaloinaba miyoi sing Masana masabu anti-drug group yadagi miyoi sing ni haizaba kharana Saros Khan bu Khergaw awang laikai dagi masana yadana ain gi wangmada fuba chaiba tauduna faraga achumba khongthang rehabilitation center da thamki hairi. Pawasna makhata na hai Najakat amasung mahaki miyoi sing aduna lupa lishing kun amasung mobile phone ama makhoi gi organization gi mingda demand tauki. Saros Khan bu rescue toraba matungda mahakna phongdorakpada hairiba miyoi sing aduna mangonda khutlai season aduna yamna tamthina fuba chaibat tawduna mahaki haksangi nangan khwang puki saruk sing amadi haksangi atopa saruk singda yamna tamthina soktuna Jenims ta layeng chathaduna leiri. Loinana main accused toriba Najakat na police custody da numit marini gi remand lauthaduna leiri. Puarida hangatna yengloba matamda Najakat na tawkiba crime sing amadi rajniti gi ngaklo fangkiba sing amuktang aikhoina nainasi. Yumkhaibam Najakat hairiba miyoi asi Khergaw Yumkhaibam leiraki laikai gi miyamna thoidok hendokna sakhang Naraba miyoi amani. Imphal East ki manungda yamna chawna drug lalonba gunda tauba mingonda aki akhang piba amasung aina yadaba thabak kayamarum taubagi damak laikai miyamna thoidok hendokna sakhang naraba miyoi amani. Panba yai English singani tara teret ki July 13 da Porampat police na Yumkhaibam Najakat pu mingonda gi namfuda sel khaiba sokpayaba khuchukulai sing sizinaduna irang hauba amasung police na nung thomba loinana drug lalonbagi damak fagat khib Najakat na ain gi wangmada kaya tawrabasu drug pumuthat nabagi pandamda lay haizaba yada hairiba club amagi secretary oina thaupurakhi. Panba yai yada hairiba club asi Khetrigaw AC gi hanagi BJP gi MLA Nahakpam Indrajit ki support ka loinana mahakna MLA oiringai matamda mahaka nakna thabak tawminaba thengnakhi. Yada gi miyoi singna tawkiba thabak thawrambasu hanagi chief minister Nongthombam Birena thagat pafongdokpa laikhi. Haukiba chahi English singani kunithoi gi April 12 dasu hanagi Chief Minister Nongthombam Birena mahaki social media gi khuthangda thagatpa phongdokpa laikhi. Nahakpam Indrajit na Khetrigaw AC gi MLA oirikanda mahaki mayumda Imphal East ki makok thongba officials kaya yauna program ama tawki. Hariba program aduda mahakna yadagi teamna drug rate chathabada lawba daita singidamak selgi mana sing supiduna thagatpa phongdokpa laikhi. Nahakpam Indrajit na MLA gi thaupuringaida mahaki machanupa Nahakpam Bikas amasung yadagi members singna rehabilitation center amada yengsin khongchachu chatki hairi. Masigi action singsina yada hariba club asi Nahakpam Indrajit kanakna chatminaba amasung support tawba club ni haibadu takli. Politics ki lamda yengbada Yumkhaibam Najakat asi Nahakpam Indrajit ki supporter ama oina mahaki election campaign singdasu sarukyaki. Yada hairiba club asina makhoi gi drug ki mayokta leiba amasung changsanba khongthang singidamak maming chatlaklabasu Yumkhaibam Najakat kumba miyoi amana yamna maru oiba position ama pairiba asina wahang kaya hangnabagi machak ama oirakli. Mamang thakta yadana mibu faba punma tawkibagi tawdok singda Najakat masamaksu mari leinabagi khudam fangi. Masina mangonda double standard oiba rajniti gi ngaklo piba adu utli. Handak ikoi koidabida social media da miyoi kanglup amana drug lalonba miyoi ni haiba amagida red chathaba changmada thorakhiba chayetnaba amagi viral video aduda drug yonmani haiba miyoi aduna yamna sauna aisu drug singasi nakhoi gi Najakatagi leiraga yolambani mahakna fadriba karigino mahakna red tawdriba karigino haina hangba thengnakhi. Hoi, aduh laura ka jun madani mama fari do nanam jaw do ha na hoy nang nang ko ta nan na ka na par khojori khang da hoy na ka na par khojori khang da hoy na ka na ki ti pisai no ha khojori khang na ka ti noi hulo no na ka na noi na ka ti bin da kari ho thurti lai do na kai no ta ki na ka ti bin da kai na sai authority lagi Najakat na sari bi tumdo si thika imong ni thika imong ni sadi man sari tumdo Najakat na bar khojo mane Najakat na nai ta ko
Najakat level pila ka na number 4 ni. Najakat ay naron na bhar me. Mangone number 4 to me mati nari me. Ma lo te ri me. Ma ma to ai punung mamang ni batunda pa manate. No video yo ba. Pasida viral chatkriba video asina laikai miyam amasung mafam adwaigi miyam na hainaba yada hariba organization asi najakat ki aingi wang mada tauba thabak thorambu kupsanaba organization ni haiba si chumlakli inglising ani kun manga gi anganba sarukta aramai tengolna drug ki rate chathaduna yova amasung yada gi jurisdiction makhada leiba mafam amada miyoi amabu fanaba tawkhiba thodok adugi matangda Ketrigaon Maitai Pangal United Club ki press release amagi matungina hariba club sing haibadi yova amasung yadana miyoi khara punsinduna drug rate chatharaiba miyoi sing adugi mayokta lepnaba tawki masina maitai amadi maitai pangal singi marakta communal tension sagatnaba machak ohelakhiba laikhre Yumkhaibam Najakat ki ain na yadaba thabak thawong singasi masina su loidri Englising ani kun manga gi April manga da Najakat amasung Azmalna miyoi chamarom luchingduna hauzik Ketrigaon AC gi MLA oiriba Sheikh Nurul Hassan gi convoy busu attack tawki haiba wafam lakhi miyoi kaya asokapan nanghankhiba attack adugi mathakta police na sumoto case ama laukhatkhi hariba attack adu Najakat ki political mentor oiriba hanagi MLA nahakpam Indrajit amasung hauzik Ketrigaon AC gi MLA Sheikh Nurul Hassan gi political rivalry laibadagi oiramba yai haina thajanari Najakat ki aina yadaba thabak thawang mayam asigi mathakta mahak asi chahi sudribi nupi macha amagi matangda pokso case ta chenakhiba laikhre adubu ngaklibadi NDPS amadi pokso case senaba mahakpu Khergaon Yumkhaibam Leiraki fair price soap ki agent oina March ki tangmari inglising ani kun mangada DC Imphal isna appoint tawramkhiba asini panba yai fair price soap ki agent khanba asi Justice Wadha committee gi recommendation gi matungina khanbani Justice Wadha recommendation adu follow tawribra natraga tawdabra haibagi wahang asini natraga Deputy Commissioner Singasi political pressure da chatuna drug ki case nupi gi case senaba miyoi amabu fair price soap ki agent oina haplabra haibagi wahang asini hariba thawang singasi gi mayokta Manipur Legislative Assembly gi mifam amada Sheikh Nurul Hassan na August ki tang 12 inglising ani kunmari da NDPS amasung Pokso Act ki makhada charge toriba miyoi amabu FPS agent oina appoint tawriba asi karamnano haina pukhatkibasu laikhre The Justice Wadwa Committee recommendation follow to the maram waraga ikhwegi fajakraba chaliba ikhwegi BJP led government ikhwegi honorable leader of the house chief minister gi meeting makhada war on drug 2.0 sida 2017 da ikhwei Khergaon Yumkhaibam da police na ikhwegi drug related NDPS ki rate chathava phaba kanda athing pi kheba miyoi sing tha ani ahum jail da leiruba miyoi sing agent oina khanjalakpa amde pokso gi case pa leba miyoi sing yosalakpa masina maram oiraga khoi masida fazadava sing thogan bra ina khanje Yumkhaibam Najakat hariba miyoi asi Manipur gi miyam na drug ki mayokta changsin lakpa khongjang gi mayokta leiba misak amani haibada haimanba thokloi drug trafficking amasung mingonda asokapan nanghanba violent crimes ki damak fagat khiba miyoi amabu karamna drug ki mayokta lepnabagi ni hariba organization achauba amagi leader oiribano haiba asi yamna chauba wahang ama oiri loinana laikai adugi amasung mafam adugi miyoi singna yada hariba club organization asigi maikhum marumda achauba drug lalonbagi operation nama rajniti gi ngaklo fangduna chathari haina panari